Police constable lobada soiba lehalambasinggi mathakta aina matik chaba action lokhat sanu haina gai khangamna phungdokre. Krishna Janmashtami ga loinana ISKCON na chahi yankhai surapagi Golden Jubilee celebration sangai progda leba ISKCON mandir da pangthokre. Manipur da leriba Armed Forces ex-servicemen singna Manipur gi unity gi damak thabak thauram kaya changsilakhi gani hairi. Amasung Manipur gi amata ngairaba Hathai Morok ki taret lak suba chahi gi festival Ukhrul district ki Sirara khong da pangthokre. Mayam Kurumzari, Adom Yingbi Bus Impact News ni ay Kangan Bum Thoino Henbi, Hausi Pungja Asi Paubugi, Maroi Bupau Sing, Yam the Pizari. Manipur Langak na Kankat Kraba, Kaktat Kraba, English Singani Tarahumdoigi, Police Constable recruitment process to Asoiba Lehalamba Singi Matakta, Home Department na Kari Action Lokat Kadori Haina Hangbada, Home Minister Gai Kangamna, Law will take its own course, Haina Pakumpi Kre. Ngasi Krishna Janmashtami ga mari leinana ghari da leiba ISKCON mandir da ISKCON na chahi yankhai pharapugi thoram da saruk yaba loiraga Paumi Singha unabada gai khangam na wafam adu phungdokhibani. Paumi Singha gai khangam na makha taraduna hauziki leiriba stage sidadi makha tana wafam amata phungtokpa ngamkhiroi haikhi. Gai khangam na makhatana laukiba constable gi recruitment adugi inquiry da physical efficiency test da achoba asoiba leirambadagi recruitment process adu munna khanaraba matungda kakthatkibani haike. Recruitment adu da yaukiba candidates sing mangdanaba haiduna anoba DPC ama thoktuna makhoi singi recruitment tha sigi tang kuntrada amuk haudori haina phungdorake. Lamda masigi yenglaga kaktat kraba English singani tarahumdoi gi police constable recruitment process te yaukiba candidate singna ban blockade na chingba tawbiganu haina gai khangamna appeal tawrakle. Individual trainer, the cast had a guru, complaint or cognizance period. I love the inquiry Mato Tare, Tobakan to the Manunda, Swimmers. Inquiry report to the Nene, Samit or Nera Matunta, contact gross irregularity lirum. Inquiry report on the Taure, and the Tapan Topa notice personal touching. Other to the positive power, we are not in a hurry. And the law will take its own course. Krishna Janmashtami Gamari Lena International Society for Krishna Consciousness ISKCON Manipur na chahi yankhai surakpagi Achintya Festival amasung Srila Prabhupadagi Chamakun Suba Sri Vyasa Pujagi Thoram pangthokre. ISKCON na chahi yankhai surakpagi Golden Jubilee celebration adu sangai progda leba ISKCON mandir da ISKCON Youth Forum na sinduna pangthokhibani. Thoram adu the Deputy Chief Minister Gai Khangam, Commerce and Industries Minister Govindas Konthauzam, Social Welfare Minister A.K. Mirabai Devi, amasung ISKCON da Krishna gi bhakta oiribi kayana saruk yakhe. Thoram adu mari leinana ISKCON gi special edition journal amasu phongkhe. Thoramadada Athoiba Mithunglen Oina Saruk Yakiba, Deputy Chief Minister Gai Khangamna Society Asida Charang Naba, Tangdu Laita the Bathok Kaya Amathoklibasi, Dharmaniti, Watpa, Oidapa the Bangangba, Aina Apambada, Chatpadagini, Haina Fongdoke. Thoramadada Achintya Festival Gamari Lainana, Bangthoklakiba State Level Open Essay, Painting, Amasung Debating Competition da Makomatang Takraba Mahire Singda, Manamathumsu Yentoke. Now, Friday, I want to go here. Friday, a name without home with them. See, Taramaki, of that nothing. I find Lord Kisnaki, Magi, of jail of that asset, Mercy, in the Sapakanta, Kariki, Manipur, India, Malan, in Kariki, Madu Lord Kisnaki, of that, in the way of Pudama, to even. Ngasi Hindu lining chatpasingi maru oiba kumhai ama oiriba Krishna Janmashtami numit kamari leinana Govindaji gi laishang amasung Hanuman Thakur dasu yamlaba miyamna lai khurumba langnakhe. Ayuk angan badagi hauna miyamna laktuna irat thauni pangthokhe.
Govindji Laishangda Nupi Pala Kayagi Isai Pangtoki. Numita Sigamari Lenana Lai Kurumpamgi Akoibada Police na Jackson Taurang Su Lokatki. Government proposed Tokiba Manipur Regulation of Non-Local People Bill 2016 Gamari Lenana International Meetings Forum IMF ka Manipur Tampaki District Mari Khaki Oiba Manipur Valley People Protection Act 2016 kawa proposed bill ama suggestion oina government tipisin kre haina IMF ki cherol amana khanghalakli. Tampaki District Mari da Act asi chana halabatungda Kadigumba Chingi Miyamna Pamlabadi Chingdasu Act asi chana hanba yai haina Cherola sina makhatarakli. Mamang Chahida passed Tokiba Manipur People Protection Bill 2016 the Yauriba Close Sing Ado Chap Manana Haplaga Manipur Valley People Protection Bill 2016 haina passed Tobinaba IMF na Apamba Fondorakli. Manipur Ladiba Armed Forces ex-servicemen Singh na Manipur gi Unity Gidamak Thabak Thoram Kaya Changsilakhi Gani Haina Armed Forces ex-servicemen Association Manipur gi President Retired Colonel IS Janam na Fongdokre. Wafamasi ngasi Manipur Press Club ta Association asi sembagamari leina na pangtokiba thoram amada mahak na fongdokhibani. Realization of collective dream haiba mingda meeting the minds and strength in unity for peace, prosperity and progress of the ex-servicemen of Manipur. Haibat thim the pangtokiba thoram aduda Manipur gi mafam khudingdagi lakpa ex-servicemen singna sarukyakhi. Thoram adugi sarukama oina media interaction session da Armed Forces ex-servicemen Association Manipur gi President Retired Colonel IS Janam na makhata kibada hauzik punna state asida ex-servicemen lising taragi mathakta leire. Makoy Singasigi Yaifanabagi Damak Haidiba Association Assistem Kibane. Central Government na ex-servicemen Gidamak Pirakpa Provision Singdi Adum Laizaragaso, Atopa State Government Sing na Makoy the Tamliba Kutong Jaba Sing Ado, Manipurgi State Government Nati Pibalite. Mahana Makata Kibida ex-servicemen Singidi Furuf ki Kenabalite, Makoydi Amatane. Status Sigi Mapamama da Kangluf ki Oibacharang Nabal Laklagadi, Makoyna Jat Kuchu Kaidana Mato Oina Lairaga, Kunai Asida Pangbaya Bamateng Pang Kigani Haina Mahangna Makatarakli. The ex-serviceman, wherever he belongs, let me Kuki, Pangan, or Tangkul, or Kabui, we are the same brothers, we are the same people, we have fought wars together, we are the same, we remain one. Let Manipur be divided into different parts, but we ex-servicemen will remain as one, and we will strive to bring unity in the state. Thode fi yengini, mafam tu the lady ba ex-serviceman mayam da koi chalaga, yananabam puraga, themaga, karitoro yasike, Haibdo Tanaraga, Moon Haibdo Tokyo. Akwai da sokar concession piba, they come halfway, we go halfway and bring a compromise. Thasigi Kuntareta Pangtokadoriba Yankai Mathoi Suba Chaklam Kongchat Kamari Lainana Chaklam Kongchat Haina Mington Banning Sing Lila Ama, Numitasigi Nungtilpung Amada Ahanba Oina Amasung, Numidang Warampung Bangada Ani Suba So Oina Rup Mahal Theatre the Utkani Haina, Amsugi Gerald Amada Kangalakli. Haidibalila Asi Ying Naba Ticket. AMSU headquarter Natraga Theatre Asidagi Loba Yagani Haina Cherolasana Makatari. Manipur gi amata ngairaba hathai haina khangnaba morok makhal asigi taret subachahi gi kumhai ngasi Ukrul district ki manung chana leiba Sirara Khong khulda pangthokre. Jalibachahi asigi oina morok ningthi na puthokpa ngamdabana maram oiraga miyamda morok marang kaina phanghanba ngamkidre. Sirara Khong khulgi headman bhi Wungkhayab Jimikna Manipur government ki Maikay Dagi ngasi faubada festival asibu chakhat nabamating amata bibirakta bada nungaitaba fongdorakhe. Mahangna haikibada hathai haiba morok makhal ase Manipur gi atai mafhamda karigumba thaba yarabasu Sirara Khongda phangliba morok ki mahau ase phangbangamde. Haukiba chahi kharagi mamangda pangthukiba festival da mapalamdagi miyoi kaya yengba laklam labasu ngasi festival asigi magun hantharakle. Manipur gi amatta ngairaba morok asi chahi amada subnatagi kilo lising tararom damak puthokpangamle morok thanaba mapham marang kaina leirabasu matau karamna tharaga pothok marang kaina puthokadage haiba khangdaba maramna lomi singna chahi gi nungjunung sada mapal tangle mafam amadagi mafam amada honglaga morok thabagi chanabi asi toklaga thariba mafam adu amuk hana chauthok handuna
pothok marang kaina puthoknaba honari haina phongdokhi Ngasiki thauramadu saruk yakiba Horticulture Department ke scientist Dr. S.S. Roy na lakliba tha ama anigi manungda Sirarakhong khulda chili processing unit ama hanglagani haiki Sidi chawkhat pa haibsi ekhoi gi morok production si henna yamba chahi do adudadi henna lakani mi singso handak se production si less tawbi gi mi sing lakraga timan si piba ngamdre ekhoi su nungai te do the shifting cultivation oina tawbusi musi aisu yam pamui mafam amada concentrate tawre haraga tawningai tawri hojik ekhoina 100 hectares lokhatningai program leiri next year the 100 hectares kumsi di 87 hectares kumbal leiri kumsi gi di aduda shift tawroi mafam aduda amoga adum expand tawre haraga 100 hectares ti yohanlase aina program di tawduna lai Chahi asigi oina morok changchatama da puthokpa ngamdriba asi handak nong ka hena chukhibana oigani haina stall famba exhibitor amana impact news ta phangdorakhe Manipur government na festival asibu chawkhatnaba thawai yauna hotnabirabadi chahi khudingi henna chawna pangthokpa ngamgani haina phangdorakhe ngasi pangthokiba festival aduda punna stall nipan khakna sarukyakhi Morok si marang kaina phangwa ngamde maramni karigino aibdi nong si marang kaina chuba aibdi henna chuba masina maram oidina khoi pamdi myam ji laina changma aibjina mai ji myam phangma ngamde chayani sure handak sina morok si marang kaina phangma ngamdona mayamna mi mayam gi apamadu thungma ngamde masina maram oidina masi karamain tawna phagapa ngamnaba akhoina kari kari thorang tawge aibji akhoi hauji khauji research mayam pami Medical Directorate Office Lamphel Patta Data Entry Operator oina thabak tawba khurai puthiba lekai dagi khumukcham joy gi yumda bom ani thamlamba adu KCP MJC gi SEP Kanglei Mission scam na chathakibani haina lona thinkrabala lawlop asigi Department of Publicity and Propaganda gi Secretary Ningthem Mangang na claim tawrakle Masi Medical Department asida piba aroiba warning ni haidi Medical Directorate ta handak thabak lobagi matangda kupna thizilubada chawna asoiba aranba kaya leirambagi damak ahanbagi oina bomgi landa adu chathakibani haidi Lamdam asidagi yelhomi kannanaba changsiliba khongjang asi oinabagi damak aikhoi mase lingzel manana changsin minaba mathau tai haina Indigenous Peoples Association of Kanglei Park Ipak ki Chairman Sapamcha Jadmani na haikre Ipak ki office ta pangthokpa pawgi mifam amada mahakna haikibada yelhomi kanbada political gi thodang yamna chawi Assembly the past tokiba Bengal Eastern Frontier Act 1873 lamdam asidachu chanahanba mathau tai hairiba Bengal Eastern Frontier Act 1873 asi Manipur ga thangnaba state haibadi Nagaland Mizoram amadi Arunachal Pradesh study chatnaribani haikhe Loinana Hawzik Tripurada Tripuri Singi Mathakta Mitop Nachathariba Thawong Asibusu Yam Kanna Yaningdaba Phongdokhe Yelong kannanaba bill dura bill du karma makhan ki bill no kari yaw ko tamno bharat sarkar ne yaad yara ke tumin legedra ipa ki maikeri ki thamjani poti akhoi yelong bi kannanaba damukta aseng lambi ma miyam na khangan bisange aseng lambi ma mayang khang changi lambi du ki asip part da miyam si pugo ne ba akhoi sakata lambi na kai no haibse asa khaina khangan da taragadi akhoi miyam ki support pangoi ba inana pam system ki or bill your hauriba akhoi khudingmana movement se mamai summa changi Yelhomi kannanaba khongjang ama oina haukiba August ki kunhumdoida Agartala da Indigenous Peoples Front of Tripura IPFT na sindana chatkiba rally adu thugaiduna asok apan nanghan kibabu All Manipur Students Union AMSU na yamna kanna pendaba phongdorakle nakalamaromda lamda masida ngasimag Yelhomi kannanaba changsiliba khongjang singda AMSU na matam pumbada saruk yagani haina union asina thadorpa cherol amada phongdorakle
Amaromda IPFT na sinduna chatkhiba rally adubu Tripurada government pairiba CPIM gi thomi singna thugai khibagi nungi wahan thok araiba natte haina serka Manipur gi charol amana hairi Imung manunggi nungti gi changba potlam sing suna yawba shopping mart ama ngasi Labor and Employment Minister I Hemochandrana hangtokre singjamai chinga Khadalaiba one stop haina mingthonba shopping mart asina miyamda nungti gi changba potlam sing ahongba mamalda phanghangadawri Manipur University of Culture gi hokiba July 15 dagi August 2 fauba da pangthokiba interview da University asigi Manipuri English umanglai harauba thangta Culture amasung Cultural Studies ki lecturer Assistant Professor khara launana bo honariba asida RR Sudaba myoi amata University asigi lecturer Assistant Professor oina khanba yaroi haina lona thingkraba Kangleipa Communist Party poirei maitai loop ki Publicity Secretary Malem Nganba maitai na thokpa cherol amana hairi Manipur da han boina yamna tangna linkhalakliba Manipur University of Culture gi lecturer natraga Assistant Professor logadoriba asida RR Sudaba myoi sing thabak khalamlabadi loop asana akanba mityeng changani hairi Kangleipak Students Association gi President Moirang Tem Lakshmanna Manipur University gi mingchanbada seat khakpagi wathok lairiba asi niyom chumna University Grants Commission na mamang tha Jun gi tang ahomda Tharakpa the Central Institutions Reservation in Admission Act 2006 ki matung inna pangthokpiyo haina phongdorakle ngasi Sega Road Konjeng Hazari Leikai da leiba Mahiroi Lufasigi office ta Pawmi Singa unabada Lakshman na makha taraduna mingchanbagi wathok asina Mahiroi Singi academic career da sokhan gadore University asi UGC gi makha da leibanina UGC gi niyom adu ngakna chatpiyo haina phongdorakhe Hariba letter anisi usina Manipur University da karam makhalgi reservation policy sana dage haibase action ulle marmasina Manipur University na thinthabat tawdana mahiro singi yenga kanda akhoi 23rd March ta yauriba reservation policy asi athu matam de adopt tawbirakanda mahiro singi punsi kanana ba kese gi makai dagi mailen basing makai da lising jari Manipur University da kana wallup singna masa masai go ba reservation policy sana ne bo honeri ba tu khudak tegi ko lepi gani haba asasi ga lone na mayam punamak academic calendar ngak na saminasi Thasaki kontra da pangthokadoriba physical efficiency test for recruitment of police constable male civil 2013 da saruk yaba lakadaba candidate singna masagi passport photo aniga loinana mari leinaba che chang puraga laknaba DPC for direct recruitment of police constable male civil na cherolamada khanghalakle Madang swaisida break ama lagjage Manipur amadi malim gi tongan bei pau single luina nei koi break tigi amna thun hanjarake impact news pu mityeng taduna lebio Lengsin birau thangmaiban DM College Road te leiba Eastern Suzuki da fangbiragani Suzuki gi gari macha sing makhal suna Mafam sida Suzuki da train tarba mechanic singna ningthina service piriba servicing center gi khudong chaba amasung spare parts sing MRP rate ta fangbigani loinana irai laina loan loba yabagi khudong chaba su pizari ngasi maglengsin birau Eastern Suzuki thangmaiban DM College Road Imphal Manipur Open heart surgery now in Manipur, only in Sky Hospital. Announcing free open heart surgery for children led by Dr. L. Sham Kishore, Chairman and Chief Cardiologist, Sky Hospital. Operation on 3rd and 4th September. OPD on 3rd September by Dr. Ajay Kaul, who has performed over 15,000 heart operations. For more details, please contact reception Sky Hospital. LM Dental Care. On the occasion of 3rd anniversary celebration, free dental checkup on 28 August 2016 from 8 am to 4 pm. Up to 30% off on treatment charges from 28 August to 30 September. LM Dental Care, Uripo Canteen Corner, first floor above Axis Bank ATM booth, opposite Iboton Sana School. Unified Academy, Kwakathil Bazaar, Airport Road. I'm Sophia Warapon from Wangoy. My state rank list is 7th in the 2016. I would like to extend my heartfelt gratitude to the teachers of the Unified Academy. I'm Mamun Roma. I got 10th position. For this, I would like to thank all the teachers of Unified Academy. I'm Sungkham Prem Kumar Singh. I stood 27th position in this 2016. I would like to give my full credit to this Unified Academy for their support.
ꯃꯌꯥꯝꯕ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯕꯨꯂꯦꯇꯤꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯤꯈꯜ ꯑꯁꯤ ꯏꯁꯨꯗ ꯆꯠꯇꯕ ꯑꯃꯗꯤ ꯃꯤꯁꯛꯇ ꯆꯠꯄꯅ ꯃꯊꯪ ꯆꯍꯤꯒꯤ ꯑꯉꯟꯕꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ 13 ꯁꯨꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯀꯔꯝꯕ ꯄꯥꯔꯇꯤꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯤꯗꯤꯛ ꯇꯧꯕꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯋꯥꯡꯒꯣꯏ ꯑꯦꯁꯤꯒꯤ MLA ꯑꯣꯏꯅꯥꯝ ꯂꯨꯈꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ AC ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯃꯨꯔꯧ ꯕꯖꯥꯔꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁ ꯍꯥꯡꯕꯒꯤ ꯊꯧꯔꯝꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ngasi pangthukiba office hangbagi thauramadu lamdamadonggi miyoi kayasu saruk yakhi lukhoina makha takibada hauji state assembly election naksilakpaga loinana miyamga haktengnana unaba haibasi ngamlaktaba yai maduna maram oiraga mikhalgi matangda I pau ama fanghananaba hotnabada hena khudong chananaba lamdamadonggi miyamgi suggestion gi matung inna haidibe election office asi hangbani haiki 2017 की लाकतुरब सिनारियो से कोई होय चुमे हौजिकसु कांग्रेस गवर्नमेंट चाही 35 मपुंग फाजलाबनि पालिसे अदुबु मथंगसु तंबंगम देसिदि ममांगदसु कांग्रेस सरकार से लास्ट 10 असेंबली इलेक्शन दा बॉयकॉट तौदना मयाम अकलकनबा ऑर्गेनाइजेशन कयाना सिविल सोसाइटी में कनबा ओपोज तौदना कन होनखि अदुबु यामना अनएक्सपेक्टेड ओइबा नंबर दा मसिंग यामना हेना कादना हौजिकसु मोइना दुम सरकार पाइदना लैरिबसिनी प्रिडिक्ट तौबा अमसुंग कमिटमेंट पिबदा खरा वाना थोकरि मरम दिसिदि प्रजागे मैंडेट ओइबा प्रजाना खलकदबो पोट ओइबनिना Lamsang Assembly Constituency की MLA W Brazavithuna Miyam की चाखा थौरांग की थादरकपा MLA Local Area Development Fund की सेंफम कया लोकथोक्रे हाइना constituency असि की हाना की MLA ओइरंबा S राजेन नंगसि की पाउचे सिंगदा फोंदोरखिबा वाफम असि अरान बने सेल लाना लोकथोक्रे हाइरिबा असि की मतंग दनमित तरेत नि की मनुंगदा खुदम चांगदम पुथोक्तुना सिंगदोरक्त्रबदी राजेन की मथक्ता कोर्ट की मतेंग लौदुना थेंगनरगनी हाइना MLA Brazavithuna अकन वाफम थमलकले Ngasinongtil, Babu Prada Leba MLA Asigi quarter the Paumisinga Unabada Mahakna Makata Haikibada, Laikai Mera Paibi Gishanglen Sabada Lupa Lak Mari Lokto Kibalate. Hariba Maira Sanglen Asi, Sana Bohonabada Laikai Amadi Club na MP, Amasung Atopa Fandagi, Saragani Haibadegi Tau Thong, Afaibada Mapam Hong Duna Sakibane. Maram khangdana aranbo wafam kaya phongdorakliba asi political gi akhubo mityeng ne haina lowi haina MLA Brazavithuna phongdokhe MP ne saraba pradhan gi aregi kan tonga tonga group na paisa funding torgade aina muk torubi kanab laitre darkar yam leiba mafam tawthong afaibada sabiu haiba leibada maju kapthalaga madu keno do order ama koina request tong tawbadagi mafam sida leijare ex MLA Rajen sina siguma check number da mahang soi toromdana paisa si lokthokre haiba dum proof tawba koi ngamba targadi local pathabuk to local pa yai nimit tare ni manungda mang with proof loina na ngasai tawgadabani madu kan tawdaba targadi koi magi mathakta legal shoot tawdana defamation case am local kani Dr. Nazma Heptulana Manipur gi Governor Oirakpada Sirti Uparu Hairagasu Khangnaba Mongsang Tribe Union na Thagatpa Phongdorakle Dr. Nazma Heptulana Lamdam Asda Lairiba Furup Khudingmakta Chamanaba Mityeng Thamduna Yaifana Bathabak Thoram Taubirakani Thazai Haina Union Asina Thadorakpa Cherol Amana Phongdorakle National Eye Donation Fortnight Awareness Campaign Ngasidagi GM Hall da Hodokre Samdrishti Shamata Vikas Evam Anusandhan Mandal Sakshamna Sindana Pangthukiba campaign asigamari lenana GM Holdagi Khoyathong Fauba Khongchat amasu chatke ngasigi khongchat asida persons with disabilities yauna miyoi kayana sarukyakhe middan taunanaba miyamda awareness pinabagi pandamda campaign asi chathabane ngasigi thoramadu da wangang laduna consultant ophthalmologist Dr. Sachindra Lystrom na haikibada hauzi aikhoigi state asida miyoi Lising Tara Humdoi cornea transplant Tobaki Matautari. Kangan Bawatpana Miam na Middan Taunaba Kongtang Lokate Haike. Thoramasagi Manung Chanatangway ban ACG MLA Kumuktim Joy Kisana Lebak Asida Mioi Lak Nifutaruklom cornea transplant Toba Matautabada Mioi Lising Kuntra Manga Kaktana Middan Taurakli. Miyoi amada anoba punsi ama piga dauribanina middan tongningnaba aikhoi pumnamangna awareness piba amadi pungning thogatpa yamna mathau tai haike social media Facebook Twitter mayam su si naribina even Facebook to masi upload taraga donor si
campaign to aida mayam singsi tawon mass awareness loi piraga akoi ngasi gi tokhoki bisisu mayam thagalaga punamak se gyan taminaraga mioi bamagi punsi kannab honabada akoi yangu me changsel laiba khongthang asida saksam manipur nasu hena chawu thongdang loraga manipur gi laiba awangana mayam se kharadi kobalatuna hena afaba samaj amorabada mateng pangane ne khanjai Haukiba tang kunithoi da Film Forum Manipur na phamkiba mifam gi matung inna lising ani tara mangagi December kuntra mathoi phawgi mamang da Film Forum Manipur da register tawkraba film sing mathang manau naina loisinba haina laukiba warevadu September amadagi chatnagani haina Film Forum Manipur na thadorok chirol amana khangalakli Loinana Manipur gi mapan da film number chatpa tarabadi Film Forum Manipur dagi mangjaunana ayaba laugadabani haina chirol asina makhatari Khongsai Veng Luang Sangbam Laifam Kunau Mitong Lampak Amadi Nagaram Community Hall Hairipa Mafam Sing Asida Thasigi Tang Kun Humdoi Amadi Kun Mangada BJP Manipur Pradesh ki member Thokchom Romeo gi mityeng makhada hepatitis B ki hidak kapthokre Hairipa Mafam Sing Asida hidak langthak kaya su yenthoki hairi Department of Fisheries Manipur da ahangba pham kharagidamak application kauri DIPR gi khuthang da thokpachirol amada September tang 15 fawgi manungda employment exchange da card thagadabane August ki tang 13 tagi form thaba hogani hairi form thajinbagi aroiba numit September gi tang 18 ni akupa marol gidamak Department of Fisheries Manipur dagi khangbiba yagani haina cherol asina hairi Langthabal AC gi oinadi National Food Security Act NFSA gi chengasi ACSC gi MLA Karam Shyam na yaba mioi sing da khakta pire MLA asina chathari bathong asibu yaning da bafungtokpa oina ngasi Langthabal awang maibam laikai community hall da pangthokiba miyam gi oiba wakat mifam amada Langthabal Jila Parishad ki member Sagol Sem Ronel Maitai na wafam asi phongdokhibane Mahangna makha taraduna thamari mangagi mamangda MLA asina AC asigi beneficiary singi card sing DSO Imphal West gi loksan ba card sing adu miyam da yenthokpagi mahutta MLA asina khuchaba miyoi khara da yenthoktuna NFSA gi cheng yenbagi thabak chatharakpani haikhi Hiramasigi matangda Ronel Maitai amadi Langthabal Gram Panchayat ki pradhan ming oina NG Kunjarani na DSO Imphal West chatuna wakatki Masigi matung NFSA gi beneficiary oina enroll tauraba card ti fanghaudraba AC asigi miyam gi damak department asina nongna card pirakhe Anoba card sing adu paiduna cheng yeliba agent sing da cheng loba chatlubada MLA asina piba card natana atopadagi loba card na cheng loba yaroi haina hairakhi haina penda ba phongdokhi Miyam gi phangpham thokpa cheng sing phangna bo honagani amasung masida athingba lakpa sing chapcha na thengnagani haina Ronel na phongdokhi Ngasigi mipamadu da human rights activist Rakesh Maihobamsu sarukyakhe Mang da leriba card sing asi department na issue to card ni aduga card sing asi pairaga chatlabasu masigi cheng charukti MLA na ekoi da pirakti na hairakpadagi state government amadi central government da ekoi wakat laga ekoi gi Langthabal kendra gi praja singi damakta ekoi cheng wapung phana phanganna ba ekoi honagani masida aranba tawba mahaka loinaba mahaka chatminaba mioi kharadi singjoi soidana sajiwa gi jail gi hawai chana naba matam jawraklagani aduna makoi section ba phai Federation of Government College Teachers Association Manipur na National Education Policy 2016 draft tawbada awang nongpo ki state ki matang da maroiba mityeng changhaningba amasung school curriculum da India gi plural culture diversity history amasung geography hafaningba gi apambasing Union HRD Minister da ai wacherol thaduna khanghan kre haina Federation of Government College Teachers Association na cherol amada phongdorakli Bhut sanaduna miyam da aki khang pirambani haiba miyoi amagi mayumgi saruk khara lekai miyam changduna amangata thokan khre thogdogasi ngasi ayuk pung 10 tabada Imphal East ki manung chanba kyam gai khoirom lekai da thokibane Bhut sanabani haiba miyoi adugi maming oinam ibo pishak kawi masagi chahi humudrani thoirom sure hauzik miyoi asi lot khre hairi
mahaki imungdagi bhut sanabada sizinabani haiba potlam kharasu laikai gi miyamna phagatki miyoi asina chahi kharagi mamangdagi hongna bhut sanabadagi laikai asigi miyamna aki akhang kaya thengnaduna lakhibani Madugi mathakta laikai asida leiba chahi kunromda ngairiba leisabi amasu ibo pisangna bhut sanabada aki akhang pokpadagi laikanaduna lei hairi Amaromda bhut sanaduna miyamda aki akhang pokhanbagi thawong chathadanaba haibada yade haiduna oinam ibo pishakpu mahaki imung manung yauna kyamgai khoirom laikai dagi matam chupagi oina tanthokle hairi Rem Samadi Jenims Tathabak Tauriba Dr. Singna Masagi Mathau Thadokhlaga Lanai Analayang Sangda Chatuna Sanda Lambi Chathabagi Thabak Asi Kudaktagi Tokpiu Haina Lona Thinkraba Lalhonglo Maoist Communist Party Manipurgi Publicity and Propaganda Gi Secretary Comrade Nonglen Maitaina Thokpachirol Amana Haide Rem Samadi Jenims ki Dr. Singna Masagi Mathau Hundoktuna Lanai Senda Lambi Chathabat Thengnarabadi Dr. Masamak Amadi Dr. Aduna Thabak Tauriba Institute Adugi Makok Thongba Khudingmakta Akanba Mityeng Changani Hairi Hawzek Sanabagi Pauda Taramathoi Suba Manipur State Football League Nong Chingi Fibam Phattabana Maram Oiraga Matam Khara Yethokre Khumukcham Ingocha Singh Memorial Trust ke Senthang Makhada All Manipur Football Association na sinduna ngasi mapal kangjebungda sanakiba tournament asigi ani suba league match da Nisa Thangmaiban ge sanaroi TH Thangamba na match ke taranipan suba minute da Panjal ama chanduna USA Khurai gi team dagi Panjal ama Mangjil thaduna Kraba Matung match ke second half ke sanaba horamdaida Churakiba akanba nong na maram oiraga match asi yeithokibaga loinana FC Jalen Sadar Hill Samadi Neroka FC Sangakfam Anina Sanagadaba tournament asigi ahumsuba match adusu matam kaktana yeithokre All Manipur Football Association gi meeting makhada Imphal East District Football Association nasindina ngasidagi M Ibobi Memorial First Division League Tournament SWC Khongman amadi PRYA Khundrakpam gi sanabung singda hokre League Tournament asigi ngasi SWC Khongman gi sanabung da sanakiba ahanba match ta KIYC K3 Irilna MZHAO Hatabo Panzel ani amada maithiba pikhe Match asida mai pakraba KIYC K3 Irilgi Sanaroi Lukho Hau Amadi L Abu Sana Anina Panzel Amamam Chanki Nakalamuram the tournament asigi PRYA Kundrak Pamgi Sanabung the Sanakiba Anisuba match adudana SSC Porompatki Sanaroi MD Aulat na Panzel Ani Chenduna BPYC Basikongbu Panjil Ani Amada Maitiba Pibangam K Ngasidagi Hokiba League Tournament asigi hayeng makhatabal league ani PRYA Khundrak Pamda sanaragani District Sports Association Kakching Nasinduna Kakching da Chathariba 3rd Division Football League ta FC Lamzau Amadi All Irengbam Football Association Irengbam ani mai pakre Ngasi League Tournament asigi ahanba ground da FC Lamzau gi Sanaroi Y Chingkhaina match ki contract rate suba minute chankhiba amatangairba Panjil aduna Wabugai Awang Lekai Youth Development Association bu Panjil amasinoda maithiba pikibaga loinana ani suba league tana All Irengbam Football Association gi Sanaroi Aboichana Yankayumdoi suba minute chankhiba amatangairba Panjil aduna Laifam Youth Association Wangu bu goal amasinoda maithiba pikhe Hayeng football team Marina Saruk Yaduna Chatharakliba League Tournament asigi makhataba match ani sanaragani Thawal District Level Boxing Championship tha asigi kuntaruktagi kunnipan phauba Thawal District ki Wangbal Multipurpose Community Hall da pangthoklagani haina Thawal District Amateur Boxing Association Natural Amada khanghalakle Hariba numeta sida ban blockade na chingbat tawbidanaba amasung khudakki ban na chingbat tawrabasu boxer amadi championship asiga mari lenaba miyoi sing na chatpada apanba pibidanaba association asina apal tawrakle Arabada bulletin asigi headlines samghanna miyamda thamjage
पुलिस कांस्टेबल लौबदा सोइब लेहलंबसिंगी मथक्ता आइन मतिक चाबा एक्शन लौखटसनु हाइना गाय खांगमना फोंदोखरे कृष्ण जन्माष्टमी गलोइना इस्कॉन चही यांखै सुरकपगी गोल्डन जुबली सेलिब्रेशन संगाई प्रोगदलबे इस्कॉन मंदिर द पांगथोखरे मणिपुर लेरिबा आर्म्ड फोर्सेस एक्स सर्विसमैन सिंगना मणिपुर की यूनिटी की दमक थबक थौरम कया चंगसिल्लखिगनी हाइरी अमसों मणिपुर की अमत ngairaba हाथई मोरो की 3 लाख सुबह चही की फेस्टिवल उखरुल डिस्ट्रिक्ट की सिरा रखोंगदा पांगथोखरे